PAODAM eng tabiribasingbu Namaithem Kajal Devina Kurumjari. Ahanbada Maruiba Pau Pizari. Women in Science Catalyzing Biksit Bharat Haibahiramda National Science Day 2026 Pangthokre. Kunai asi ing tapna leiba ngamnaba lawyers singna thodang lominase haina Justice and Judicial na phongdokre. MPYCC के थोमी सिंगना प्राइम मिनिस्टर नरेंद्र मोदी की मितम मई थाना भोटना बदा सेक्रेटरी फोर्स का चाउना मुकना क्री लोइना मिडल ईस्ट पाएगा दबा एयर इंडिया मदी इंडिगो की फ्लाइट सिंग कैंसिल तौक्री मपुंग वेबा पाओ Laibak Sinba Thungna National Science Day 2026 Pangthok Navagum Department of Education Schools Government of Manipur Sinduna State Level National Science Day 2026 Women in Science Catalyzing Biksit Bharat Haibahiramda Konang Mamangda Laiba City Convention Conference Hall da Pangthokre Tharomaduda Dr. A Jinglen Khombamitei MCS Joint Secretary Education S Government of Manipur G Anita Devi Additional Director Education S Grievance Cell Dangmai Manglem MCS Additional Director of Education S Hills Amadi Sanatombi Bachaspatimayum MFS Chief Finance Officer Director of Education S Mathang Sitna Ateba Mintung Taramapu Amadi Akanaba Mintunian Oina Saruk Yaki Ngasege Taram Aduga Marinana Manipur University NIT Lamfel Amadi Nalid Akampaki Science Stolso Hangdo Kibagaludana Women in Science Catalyzing Biksit Bharat Haibahiramda and Nimai Retail Professor Manipur University na Wangang Ki Amadi Effects of Climate Change Haibahiramda Oinam Girls High School Bisnupurgi Mahiro Singna Science Promotion Drama Amasu Utki Taramadu Science Dega Marinana Ngarang Pangthokkiba quiz competition da makok mathang takraba mahiroi singda manasang lanthokki amadi best performing district ki manasu yenthokki better way so that the field of science exists according to the Vedas. I will be ending my speech for it. Rajasthan के अजमेर प्राइम मिनिस्टर नरेंद्र मोदी ना वीडियो कॉन्फ्रेंसिंग खुथांगदा नेशन NPV वैक्सीनेशन कैंपेन हौदोकपगी थरमदा मणिपुर सरुक याख्रे थरमसे मणिपुर की ओइना नेशनल हेल्थ मिशन अमदी स्टेट मेडिकल डिपार्टमेंट सेंडुना जेनस फोरम पार्क की ऑडिटोरियम हॉल दा पांगथोकी सर्विकल कैंसर थेंगननबा हौदोकलिबा ह्यूमन पेपिलोमा वायरस HPV वैक्सीनेशन कैंपेन असि नेशनल इम्यूनाइजेशन ड्राइव की सरुक अमनी ngase की थरमदा Minister Y. Kemchan, Minister Khuraizam Loken, Health Services के Director, Health Department के Senior Officer Singh, Healthcare Provider Amadi Mahiroi Kyana Saru Yaki. Tharomdu da Chief Minister Y. Kemchan na JN Institute of Medical Sciences Jennings के campus Jennings Bagalona na hospital के environment fagat hannaba emergency lauthok tuna amadi maintenance के थबक खुदक तगे पाइखत नबगे थौदांग लौनबा खंगन की ngase के थरोंगा मलेना Manipur lenga की Health Department के State Immunization Officer Dr. KSS Memchana Wafam Kaya Fongdoki. That Aquina routine immunization da. Sangrani, burst of running, but the lady Aquadum, I did routine of Peggy, at the Angang da Capi said, Sumina, the mine continued already. Duna Aina Mediagi Tunga, the city launch, a single Marilena, hiding the set, Mama passing, guardian sing, the Kaigi, the club sing, Namating Bangaga, high about 3 months campaign as a pan, Duga Angang, Passing, Sahitra, drama, the drama, home with the labor. General Education Officer Kaksing Nasinduna Kaksing District Serok Manipuri Upper Primary School da Mahiro Singh that Liam na textbook Sing Yan Topagi Tarom Pangthokre Taromastegi Mapung Oiba Pandamdi Nauna Kundale Taraba internally displaced persons Singe Machamasu Singe Mahima Singh Tambada Sagat Padanatana Education Department ke Kutangda Makoi Academic Resources Soidana Fanghanba Ngamnabagni Hari Textbook Liam na Yantopagi Taromduda Class 1 degi at 4 Mahiro Singda Textbook Sing Yantoki
High Court of Manipur amadi Manipur Judicial Academy anina sinduna High Court of Manipur gi tarahumdoi shuba mopok kumanga mailena criminal law gi matang da pangthokpa nomagi oiba lecture series program ama High Court of Manipur gi auditorium hall da pangthokri tharomadu da Supreme Court of India gi Justice Sanjay Karol, Supreme Court of India gi Justice N Kotishore, High Court of Manipur gi Chief Justice M Sundar, High Court of Manipur gi Justice A Guneshwar Sharma, Justice A Bimol, Manipur Judicial Academy के Director Justice Golmai Gaifusilu, Advocate General Manipur Lenin Singh Hizam, Bar Council of Manipur के Chairman S Brajabihari, High Court Bar Associations of Manipur के President N Kumarjit amasung All Manipur Bar Association के President C S Bimol Chandrana saruk yakibaga loinana Advocate Lawyer Bar Council के miyoi kayana saruk yaki tharomadu da saruk yakiba Supreme Court के Justice N Kotishore na hai malem gi oina honglakliba logi ahongba sida lamdam ashisu yauba ngamnabagi damak hotnaba changi hotna haudaba thoklabadi maning hanba lamdam ama oiduna leigani digital gi matam asida cyber threat asisu miyoiba khonaida khwaidagi saitheng piba hiram ama oiri maram asina Data Protection Act 2023 amadi Data Protection Rules 2025 na piriba kanglon sing nainaba changi haiki irang lebe wafam da kaidongwai da chakhat thorang mapungfana pakhat pangamde haiba wafam Justice Kotishore na phongdok aduna khunai asi ing tappa leiba ngamnaba lawyer singna achoba thodang lominasi leibak asigi constitution na piriba logi kanglon sing henna mapangal kahalnaba hotna minasi rule of law leitraba matamda democracy ge wahantok leiroi haiki New criminal law crime scene preservation haibahiramda nomagi oiba khananai nabang amangasi Thobal district ki Kiam Babu Bazar da pangthokri Thobal police station na mite community joint coordinating committee ge Babu Bazar da leiba sanglen da pangthokpa awareness program adu da Thobal district police ki additional SP LO Devya Tanwar Thobal Police Station के SDPO O Azid Officer in Charge S Ibom Singh Thobal Municipal Council Ward number 12, 15 amadi 16 के Caretaker Councillor Singna Dice Member oina saruk yaki Tharom के saruk ama oina Manipur Police Department के makha da leiba Forensic Science Laboratory FSL के Expert Singna crime ama thokpada michom miyamna kari checkson thawang logani haibagi matangda resource person oina wangangki noidena crime ama thokpada public na tawgataba taroidaba kaya mayak sengna sugaina demonstration yauna takpiki NCD Cell District Health Society Thawal na sinduna ngasi World Cancer Day 2026 pangthokri United by Unique haiba thimda pangthokiba tharom adu Community Health Center Yaripok da pangthokiba tharom adu da Karkinos Manipur Cancer Care Institute and Research Center Manipur ga khosam aduna ANM asa facilitator amadi asa singi oiba oral breast amadi cervical cancer gi screening so pangthoki program adu haudokpagi tharom da Chief Medical Officer Thawal Dr. Y Nakul Singh amadi District Nodal Officer NCD Dr. M. Bikramjit Singh Chief Guest amadi President Oiki Senior MO in charge CIC Yaripok Dr. L. Robinson Singh Karkinos ki HOD Early Detection Sri W. Imo Singh amadi Dr. Annie RMO Early Detection na Guest of Honor oina saruk yaki Dr. Y Nakul Singh na phongdok khibada aikhoi khuding makna silent killer haina su khangnariba cancer makhal sing asi ngallingai matamda khandok haurabadi kanba ngambagi chang wangi healthcare service na piriba aikhoi isa yauna praja miyam su matam chana screening tawthokpagi tangai fadaba adu Kangadabani. Haukiba matam khara asida aikhoigi asasing amadi health staff singbo free screening amadi treatment gi khudong chaba pibi bagi damak Karkinos bu thakapa phongdoki World Cancer Day tharom asi palan tawbana aikhoi khuding makta leina asigi matang da miyam da bab tahanba amadi naraba singbo ningthina ana layeng bagi khudong chaba phanghanba amadi narak tanabagi checksin thawang lokhatpa chakcha yuthak amadi punsi mahingi matang da miyam da gyan tahanba tahanaba tanjwa piri ngasigi screening camp asida miyoi kontra mari screening tawki detect tawraba miyoi sing Karkinos Hospital da free da layengani
Prime Minister Narendra Modi amadi BJP lengakna Delhi da pangthokkiba AI Summit aduda India asi malem leibak miyam mamangda yonthokri BJP asi tatpat amadi advertisement ki lengak oire haina Manipur Pradesh Youth Congress Committee ki President Wahengbam Anana Fongdokri ngasi masing yamlaba MPYCC ki thomi singna Delhi da pangthokkiba AI Summit ka mailena tongan ba state ta free lawthokduna protest chokkiba thomi sing police na phajin kiba amadi state asida BJP Manipur Pradesh ki mahila Morcha amasung BJYM na sangsan ki bakongjang adugi mayota kholaw kaya lawki MPYCC ki thomi singna Imphal ki Congress Bhavan dagi tholaktuna Narendra Modi ki mitam mai thana mohna bada security force singa chawna mukna ki kongjang aduga marilena Wahengbam Anana hai AI Summit aduda China na saba robot ama puthotuna India ki naha kayabo malem gi miya mamangda ikai banang hanba yon thokpa adugi mayokta Indian Youth Congress ki thomi singna protest athaki bani protest adugi mayokta BJP na state kuding makta amadi state asi maktada BJP Manipur Pradesh ki mahila morcha amadi BJYM Manipur ki thomi singna lamjau sorokta thoktuna law khong kiba adu chai ani hena lamdam asida asi ana thokiba awa ana taraba lamdam asigi miyam dagi BJP na hena lumna lobra haiki ngasi Congress Party ki naha singna security ga mukna duna chathariba khongjang asi Manipur amadi India ki naha singe punsi kanna chathabani phongdokki मणिपुर के फ्यूचर की मकसदी भारत की फ्यूचर की मकसदी अब ना कोई श्री वकील है यूथ कांग्रेस ना विदाउट fearlessly we have to struggle for the democratic rights we have to struggle for the justice rights of the people rights of the youth India government ki Ministry of Youth Affairs and Sports ki mathangda Makada Kaksing Kuno College na sendina Kaksing District ki oiba District Level Biksit Bharat Youth Parliament 2026 ngasi College asigi Sibananda Memorial Hall da pangthokri ngasi ki thawramadu da Kaksing Kuno Municipal Council Caretaker Vice Chancellor TS Rosini Devi na Kaksing Kuno College ke Principal Oinam Binoyna President District Youth Affairs and Sports Officer DYASO Kaksing ngasepam Sunita Chanuna Guest of Honor Oiki Youth Parliament adu pangthokpagi matangda District Level Biksit Bharat Youth Parliament ki District Nodal Officer Catherine Nungi Obawarol Fongdokki Kaksing Kuno College ki Internal Quality Assurance Cell ICA ke Coordinator Khomukjam Amujawna Speaker Oidina Pangthokiba District Level Biksit Bharat Youth Parliament aduda Kaksing District ke Chahi Tara Nipan dagi kunmanga fawi manungda leiba mahiroi sing Tara Marina Saru Yaduna 50 years of emergency lesson on for Indian democracy Haibahiram Singh da Khana Naina Ki Kaksing District ki oiba District Level Biksit Bharat Youth Parliament 2026 aduda M Randeep Singh na first Anis Kafle na second and Rahul Singh na third Biken Laishram na fourth Nomaitam Gayatri Devi na fifth taki Makoy mga asina state level Biksit Bharat Youth Parliament 2026 ta Kaksing District ki mihut sinduna saru yaragani haina District level Biksit Bharat Youth Parliament ke District Nodal Officer Katrimayong Birena Fongdorakli Chahi ahum lo Manipur da kundaminari ba Kanglup ani wakhal tanadabadagi chorang naba thokudaba matungda handakta Manipur gi Chief Minister Y Khemchana CM oiduna anoba lengak laklaba matung state asi anoba santi gi mayol ama chonglakle haiba yari maram sin harokli naha singbo aranba lambida chakhidana ba chaksin batangai fade haina thanga SC gi MLA Tongbram Ravindra na haikri wafam si Kangleipak ima khunai apunba lok Kekal Madi Users Connection and Support Committee of Kangleipak UCSC Kena Sinduna Bisnupur Ward number 11 da Leiba Reunion Foundation gi Office ta pangthokpa 1 month free detoxification and rehabilitation program gi Haudokpa tharomda athoiba mitunan oina saru yaduna haikibani MLA Ravindra na makha takibada anoba lengak si lakpadagi Kanglup masal thajanadaba adu hantharakle marak sida harokliba naha singna mayai kaba chunjaki ipakta aranba lambida chakhigadra haibagi mi paiba leitabesu nate ishwarmak nasu mi oina popa ngamdraba mapo asi yamna maru oina lawsi India da missing yamdrabasu apikpa state ama oiragasu sports amadi hiram kayada malemda masak takpa ngamlibani Pokpasu kadaida Kanagi macha oina pokani karamba matamda pokani haibasi ishorna lepi marak asida
nungshi chanana leina ba hotna minasi warba matamda ishor kurumi maramsina ishor thajarabadi mafam sida poklam libasi furup kuntra taruk lom asi nungshi chanana leimino haina mafam sida pokhallam libani haina thajaraga amagi amana asoiba amana ngaknaraga himinasi saknaraba film star fawba hana drug abuse orambadagi rehabilitation center leiraga saknaiba mi oiraki maramsina aikoina masa masada ishona pirakpa sakti adu khangna thabak tawba changi ai Chanagadaba Kangsi, Aran Balamida Chatluragasu, Amuk Mahausagi Punshida Changsan Halaknabab, Hotnarebadi Afaba Kongtang Amane Haiki. Akan naba mintung nange warwalda Social Welfare Department ke Director Sheikh Abdul Hakim na Fondo Kibada, Mayai Kaba Chunjak Nisadagi Toke Haibasi Isha Isana Akanba Firep Amamam Loba Ngamlagadi, Sodina Topa Ngamgani, Aduga Lana Kong Tangzaluraba, Awawa Mayok Nariba Mioy Singi Mateng Pangnaba, Social Welfare Department na Angamba Tagta Mateng Pangani Haiki. Tanga SDG MLA T. Rovindro, Social Welfare Department ke Director Sheikh Abdul Hakim, CCSK ke President Jitendra Ningomba, DSWO TS Nikita, Balgi President L. Debchan, UWDO ke President L. Bimola, Secretary RK Tomishana, CDO Bisnupurgi OC Y Motilasu Akhanaba Mitunen Singh Oina Saru Yaki. Wangangle Kayana, Mayai Kaba Chunja ke Ipak Tegi Kanaba, Isha Isana Warap Lauduna, Miyam Puna Saru Yamnese Haiba Wafong Kayasa Fongdo Ki. Infal Iske Android Assembly Constituency ke Manung Channa Leiba Poiropat Local Farmers Development Cooperative Society Limited na Society SK Makada Poiropat Local da Angan Follow Uriva Singda Ahongwa Mamalda Harian Totuna Pangan Kri Ngasi Huikap Awang Lekai da Pangthokpa Angan Follow Uriva Society ke members Singda Harian Thokpa ke Taramadu da Poiropat Local Farmers Development Cooperative Society Limited ke Secretary Khulem Tomchong na Fongdo Kibada Society SK na Angan Low Fo Uriva Singda Harian Thokpa ngasiga marirak suri ngasi yenthokliba harsing asina huikap awang lekai amasong androgi lomi singini atay atopa lomi singisu yenthokadaba watli makata na yenthokigani loyana angan fo yauna lomi singna hotna joriba kaya asida pukning thakot piba oina lomi singna haijorubada tabiduna matam chana hotna birakhiba Manipur lenga ki agricultural Director, Assistant Fertilizer Officer Amadi Atay Mari Lainaba Loisange Thau Pubiriba Kudingmapo Poiropat Local Farmers Development Cooperative Society Limited ke Maikaidage Thakatpa Fongdok Jari Makata nasu Laumi Sing na matam-matamgi mathau taba sing haijurakpa matam chana fanganbiu hainasu lengang amadi Marilinabat Loisang Singge Pukning Chungshilakli Poiropat Local Farmers Development Cooperative Society Limited ke Thongmi Singna kan hona bidina angan photo boda changba ising amadi harna chingba matam chana fanghanna ba hona biriba asida ngasi har fanglaba Lomi Singna Society bu maru oina Secretary Khulem Tomchau bu sathagapa Phongdoraki Medillion Foundation na sponsor tawduna Purairomba Youth Club PYC Bamon Kampuna Sinduna Club Asege Founder Secretary Tiam Sam Kumar Singduna Amadi Kuntra Tare Suba Foundation Dega Medina Chatarakpa First PYC Cup 9A side under 14 Amadi under 11 35 kg open football tournament solution kre Tharamadu da Lamlai Kendroge MLA Khongman Tabam Ibom Cha Ketrigao Kendroge Hanage MLA Nahakpam Indrajit former Upa Adyaksya Imphal East Jilla Parishad Ketri Tama Medillion Foundation ke founder Dr. Pivarel Mitay na chingba na saru yaki Tharamadu da MLA KS Ibom Cha na sana khotna bagi iho Fagat hanbana nahasingbu masamau fanaba khaknatana taksi khasi naina chahanbasu ngami sanaroi masing yamna sangatpana taksi khasi naina chotpada maming chotlamba lamdam asi hanagi fibamda hanjun hanba ngamgani haiki Sana khotna ba amadi art and culture na Manipur Malayanda sak takli maram sina sana ba haibasi su career ama oin ba yari haina Moirang SDG ex MLA M Prithvi Ras na haikri wafam state Bisnupur district usu association ge meng makada Manipur State Rural Livelihood Mission Department of RD Government of Manipur Tronglaubi usu academic lamjing moira BLF Tronglaubi awang apunba Pangal BLF Trongnaubi Makha Anobab
Mangal BLF Kudekpi Tera Khongsang Bina Khosamana Senduna Bisnupur District ke Manung Channa Laiba Tronglaubi gi Ibudang Nopok Ningthau Apanbi gi Lampakta Ngasidagi Hauraga Mars ke Tang Ani Fawa Chitagadaba 5th State Level Usu Sanda Cup 2026 da Athiba Mithunglen gi Warol da Haikibani Mahakna Makata Kibada Hanadi Lamdamasigi Mama Pa Oiba Singh Asi Macha Singh Dama Class 10 12 ki Damak Tuition gi Damak Coaching Center Singda Ngaiduna Laibani Adubu Hauzikti Sports Thawai Yauna Ratuna Sanafam Field Amadi Academic Center Singdasu Macha Singh Ngaibi Ngainabagi Culture Amal Lakpa Asi Ubada Aduki Matik Nungaiba Fawi Masina Manipurna Sanabagi Lambi Ashida India gi Oina Mangzil Thaduna Chatlibasi Hena Hena Chatkani Thazai Aduna Chastingbu Apamba Amadi Chana Gadaba Sport Kanduna Sana Halasi Haiki Sanda Cup Asida State Asige District Tara Mathoirom Dalaiba Usu Academic Player Chahum Rongi Mathakta Nupa Amadi Nupi Sub Junior Junior Amadi Senior Category Singna Saru Yari Tharomduda 7 Ngangkhalawai gi ex Zilla Parishad Member Mutum Birasandra Bisnupur District Usu Guardian Association ge President K Fazaton Devi Bisnupur District Usu Association ge General Secretary Surjit Konthozam Amadi Retired Colonel Konsam Nilakumarna Maru Oiba Mitung Nesting Oina Amadi Dr. Shifu Norendro Thokchomna Jury of Appeal Oina Saru Yaki State Level Usu Sanda Cup 2026 Asida Chahi Yankai Mathakta Leibi Thongna Farebi Chunglembi Chungkham RK Hemawati Amadi Mahaki Group na Taulu Demonstration So Ama Utuna Tharom Asip Haudoki India ki maru oiba flight ani Indigo amasung Air India hauzi Israel amasung Iran ani gi marakta ongkhatnaba galoinana reason aduda attacks tharariba aduna maram oiraga Middle East paigadaba carrier ani ngasigi flight sing cancel tawkhri reason asada hauzi oiriba fibam asana maram oiraga India dagi United Arab Emirates Bahrain Amadi Saudi Arabia Iraq amasung Jordan gi saruk singda paigadaba flight sing cancel tawre haina Air India na lauthoki Indigo gi maikai so passenger sing gi soida ngamdanaba yenglaga Middle East paigadaba carrier asigi flight sing cancel tawre haina lauthoki Air India na thadorakpa charol da aikoi gi passenger sing amadi crew sing awang bathakta soi ngamdanaba haibasi aikoi gi thaudang ni haiki amaromda Indigo maikai dagi carrier asigi flight sing Middle East gi pairakpa amadi Middle East paihigadaba khuding ahing nongyai fawbagi oina cancel tawre haiki Patha sege tang manga dagi hauduna tim kuntrana saru yaduna IMCC playground ithai khonauda ithai modern civilization club IMCC na stenduna satharakiba marishuba IMCC trophy 5 men A side futsal knockout football tournament 2026 Pretty FC Sagol Banna winner oikri Tharomada da kumbi SG MLA Sanasam Premchandra PCC ge cooperative member loinana Teachers Cell Manipur Pradesh Congress Committee ge chairman Wangkem Soba MLA kumbi SC advisory committee ge president Ningombam Ivobi amadi Manipur Pradesh Congress Committee ge PCC member Ningombam Ivohalna athiba mithunglen oina saruk Yaki Football final match aduda Pretty FC Sagol Banna Imoino FC Kumbibu Panjol Amason da Maithiba Piduna tournament SG Mapu Oiki winner Oikraba Pretty FC Sagol Banda Kumbi SG MLA Sanason Premchandrana Katpa Selgi Mana Lupal Listing Humfutara Trophy amadi medal sing piduna pukning thagotki amadi runner up takraba Imoino FC Kumbi da PCC cooperative member loinana Teachers Cell Manipur Pradesh Congress Committee ge chairman ithai khunawdagi Wangkem Sobana katpa Selgi Mana Lupal Listing Yankai medal sing piduna pukning thagotki tournament asige best player best scorer best goalkeeper taraba sanaroi sing desu Selgi Mana amadi trophy piduna pukning thagotki Aroibada maru eba pau amuka hana pizari Women in Science Catalyzing Brexit Bharat haiba hiramda National Science Day 2026 pangthokre Kunai asi ing tapna leiba ngamnaba lawyers singna thaudang lominase haina Justice and Courtesy na phongdokre MPYCC के थोमी सिंगना प्राइम मिनिस्टर नरेंद्र मोदी की मीट मई थाना होनबदा सिक्योरिटी फोर्स का चाउना मुक्नख्री
Loinana Middle East paigada Air India amadi Indigo gi flight sing cancel tawkhre. Matang asida image PAODAM sanok chaba loishinjari mi eng tabiri besingbo amuka hanna khurumjari.